Akisbani Imphal Nolini Devi na pau pajari ahanbada maruiba pau Manipura BJP na luchingba lengak ama thaji ki 18 ki mamangda leiraba yai Rajya manga Manipur Uttar Pradesh Uttarakhand Goa amasung Punjab ki Vidhan Sabha mikal loikibaga loinana Rajya sing asida anauba sarkar semnanaba rajniti dol sing matum marang hongnare amasung Pradhan Mantri na hairi Mahatma Gandhi ki Gram Swaraj haiba mangnan adu mangphaunahannaba hotnabada Panchayati Raj haibasi yamna maru oiba amani Lebak asida hujik oiriba COVID-19 ki phibam yenglaga tabiriba singna laichat asidagi ngakthoknaba makhagi niyam sing asi kakna chatpinaba haijari Vaccine kapa yaraba mipum khudimak suksoi soidana vaccine kapthokpiyu face mask supiyu social distancing suksoi soidana ngakpiyu amadi khutsa chengna hamdokpiyu mai mit chengna tathokpiyu hujik mapungoiba paw Manipurda BJP na luchingba lengak ama thaji ki 18 ki mamangda leiraba yai Sarkar semnabagidamag dol asina sem saba hore. Taranithoi suba Manipur Vidhan Sabha mikhalda BJP na seat 19 phangduna babung phaba majority oikibadagi sarkar semnabagi wafam asi lakpani. Ngarang Mukhyamantri Nongthombam Biren Singhna Rajyapal lagani sanda mahaki pham thadopagi cherol pisinkhre. Rajyapal nasu madu lawsinkibaga loinana mathangi Mukhyamantri khandriba phawba caretaker oina thabak punaba Sri Biren ta khanganki. Imphal Deliver Dolgi Office the Ngarang Mipamama Pangtoki, Tungda, BJP Manipur Pradesh ki Prabhari, Sambit Patra, New Delhi da Dolgi National Leader Sing Unaru Nabagitamag, Ngarang Numidang Wairam, Imphal Tadoki. Rajya Vidhan Sabha ki Mikhalda BJP na Sauna Mai Paglakiba Asida Miyambu Thagat Papunglok Laduna, Anaba Sarkar Amasyam Lagani Haiki. Handaki Mikhal Asida Hana Mantri Oiram Labi Nupi Ama Yauna Nupi Mirep Mangana Mai Paglakpada, All Manipur Nupi Marupna Nungai Papungdokli. Lup asina thokpa cherol amata hai nupi mihutching asina mantri oirabadi rajya asigi nupi singna mayoknariba khudong chadaba khara makhaidi kokhan pangamlagani nupi mihutching asina nupi singi oiba akhanaba dabi sing pukhatnaba amadi nupi singi senthok henggathanaba akhanaba thaurang natraga scheme kaya paikhanaba hotnabada asanba miteng thambinabasu cherol atuna hairi Lan nanglaba Ukraine dagi Bharat macha khudingmak asoyangam soidana thohandanaba lebak asida puthorakpa haibasi sarkar gi mangjil thaba pantamni haina kendra gi mapal thoram amadi shiksha rajya mantri Dr. R.K. Ranjan haidi Dr. Ranjan hai lan nanglaba Ukraine dagi mahiroi sing yauna punna Bharat macha lesing 18 lom lebak asida puthorakre Pradhan Mantri Narendra Modi amati Russia ki Rashtrapati Vladimir Putin anina yanakibagi matung ina lebak atuda leiriba Bharat macha sing hauze Poland ka lona bangam khoi paring da puthorakle Sagol che numita Bharat macha chamani phutaruk mirebang macha kuntaret lebak asida thunglakhi Bharat macha sing sita hoba yaurabadi mari leinaba singda pau pibinaba Dr. Ranjan appeal tawri Manipur da haukiba pung kumri da COVID ki anova case 15 thengnaki positive oiba myoi amata sikiba ki pau leite Rajya ki hakchel bibhag na ngarang thokiba cherol amata hai puna sample chanipan marphu test tobada myoi 15 adu positive oiba thengnaki bani positive oiba ki sang sada amata smik tare ni masiga loinana rajya si ki apunba positive case ki masing lakh ama lesing kunthra taruk jamapan humpuni toi sure Hauji Pawbata Lekidaba COVID positive oiba migi masing lisingani samatara taruk sure. Hariba matamasigi manungda COVID ki anapatara naba paraki. Naba parapagi sang sadamar putra nipan dasmek ahum nipan yaure. Tabiriba pawasi Akasbani Imphal dakini. Rajya manga Manipur Uttar Pradesh Uttarakhand Goa amasung Punjab ki Vidhan Sabha mikhal loikibaga loinana rajya sing asida anauba sarkar semnanaba rajniti dol sing matum marang hongnare BJP na Uttar Pradesh Uttarakhand Goa amasung Manipur da dol asigi lengak lehengadawri Punjab tana Aam Aadmi Party na mahaki lengak semlagani Uttar Pradesh ta BJP gi anirak suba lengak ama leiragani anuba lengak asida kanana Mukhyamantri oigata ki haibadu lepthok lagani
हानकी मुख्यमंत्री योगी आदित्यनाथ महाकी फम थादोपगी चेरोल राज्यपाल ngarang pisinkhre adumoinamag anoba मुख्यमंत्री अमा लाक्ट्रिबा फावबा मुख्यमंत्री की फम मखा ताना पुकिनबा राज्यपाल मंगोंदा खंगनखी प्रधानमंत्री नरेंद्र मोदी ने हाइदे महात्मा गांधी की ग्राम स्वराज हाइबा मंगलान अदु मगफाउनहनबा होनबदा पंचायती राज हाइबसी यामना मरु ओइबा अमनी गुजरात ngarang महापंचायत सम्मेलन दा वांगांगबदा प्रधानमंत्री ने वाफम असि पोंदोखिबनी मांग हाई जाति की मपा महात्मा गांधी ने खुंगंग की लमसिंग चाखोदहनबा अमसुंग खुंगंग की मियाबु शक्ति लेहनबा पांखी गुजरात हाइबसी महात्मा गांधी अमसुंग सरदार पटेल की हौरकपमनी हाइरतुना महात्मा गांधी अमसुंग सरदार पटेल न मंगजरंबा खुंगंग चाखोदहनबा हाइबा मंगलान अदु मंगफाउनहनबा सरकार असिना लेप्तना होनगनी लेबाग असिना निंगतमनकपा चही 64 सुरकपा पालन थौरंगका मरी लेनना पांगथोकलिबा आजादी का अमृत महोत्सव थौरंग को मरी लेना खुंगंग सिंह चाखोदहनबा होनबा याबा पुमनमक होनगनी ngasi phongba pauche singi maroiba pau singi damak hauze maibam Dwijamani leide Dwijamani Thagasari Nolini Manipurda March 18 gi mamangda BJP gi lengak leirgani haiba BJP gi lengak thasigi 13 phawbgi manungda semnana ba thorang tauri haiba masung Manipur Bidhan Sabada Nupi MLA Manga Lairgani Haiba Pauna, Manipur ngasi phongba pau se singi maroiba pawina phongnari. BJP gi ani subalengang March 13 natarga 13 wasak laurgani Chief Minister N Biren caretaker oina pukhre haiba paw ireibakta ahanba headline tawduna phongli. Nongthombam Biren Singh Chief Minister gi pham thadokre March 18 gi mamangda sarkar semlagani haiba paw Morning Bell da ahanba headline tawri. March 18 gi mamangda sarkar sembagi formalities pumba loisin lagani kanana CM oigadabano haibagi BJP gi parliamentary board na lepkadabani haiba paw naharol gi thodangda banner headline toduna phongli pawasi People's Chronicle da su ahan be headline toduna phongli anoba lengak semnaba resign tokre atenba matam gi manungda BJP gi leader sing laklaba matungda wasak launaba sem sakre haiba paw pongna phamda ahan be headline tawri Pawasi Imphal Free Press da su ahan be headline tawduna phongli En Biren CM phamdagi resign tawkhre caretaker CM oina thau puhon khre haiba paw Isel Express da ahan be headline tawri March 18 gi mamangda anoba government semlagani haiba Sri Biren gi wafam Sangai Express Manipuri da ahan be headline tawri Pawasi asigi English edition da su ahan be headline tawduna phongli Manipur Bidhan Sabada Nupi MLA Manga Lairgani haiba paw amasu pawse asigi edition animakta ani sub headline tawduna phongli Independent MLA na party de yaurabadi disqualification tawba yai haiba legal expert singi wafam huyalan pawda ahan be headline tawduna phongli Uttar Pradesh Punjab amasung Uttarakhand da BJP na hana phangkhiba seat masing dagi hanthana phangkhi Goa da hena phangkhi haiba paw amasu pawse asigi anchor kalam da phongli NPO amasung SDSA na Mikhal da mai paglaba singbu thagat phongdokre hingsa gi thabak sathabidana ba appeal tawkhibagi paw Senapati da phongba Hills Hornbill Express da ahan be headline tawduna phongli Naga People's Front na BJP sarkar da sogana ba asa tawri haiba paw se asigi ahan balamai da phongli March 18 gi mamangda anoba sarkar ama semlagani haiba paw Surasanpur da phongba Masona Thar da ahan be headline tawduna phongli Manipur da anoba sarkar ama semnaba BJP gi central leadership nongmanini gi manungda laktuna hauzik oriba phibam yengsingadawri haiba paw jila asida phongba Manipur Express da ahan be headline tawri Sri Nongthombam Biren Singh Chief Minister pham thadokre caretaker Chief Minister oina matam khara purgani haiba paw Tamenglong da phongba samda ahan be headline tawri Pawasi Ganphu Mel su ahan be headline tawduna phongli Pawasi Tamenglong Times su ahan be headline tawri En Kaisibu NPP gi legislature wing gi leader oina khan khreba paw se asigi ani sub headline ori handaki Manipur State Assembly election da thabak tigi potharaba IAS ahum amadi IPS ahum yauri haiba paw Ganphu Mel da ani sub headline tawri Manipur gi itihas ta ahan bo oina nupi mangana vote kaduna MLA oiba ngamle haiba paw Tamenglong Times ta ani sub headline tawduna phongli Nolini Thagasari Dwijamani Aduipata maroiba paw amuk hana Manipurda BJP na lusingba lengak ama thasigi 18 gi mamangda leiraba yai Rajya manga Manipur Uttar Pradesh Uttarakhand Goa amasung Punjab ki Bidhan Sabha Mikhal loikibaga loinana Rajya sing asida anoba sarkar semnana ba rajniti dol sing matum marang haunare amasung Pradhan Mantri na hari
Mahatma Gandhi gi Gram Swaraj haiba manglan adu mangphaunanaba honabada panchayati raj haibasi yamna maruoiba amani. Paulojare.